तो अहमदा ओजादगी तुम अहम राउंड होने ओजागी माइगैदगी खजितंग इंट्रो प्लस अखोइगी कनो सिदा ngसाइगी हारिबा ina ahamba habada manipurda meitei pangal si karam haurakhiba ge ha asigi khajitang jam hade jam academic keno ni nata khar sablam na habi waja oza promote pusuaina yamna nungai ba phongdok jari haidi program asigi sinbira baki damakta manipuri mirror busu haidi kedau jari yamna nungai ba phongdok jai tasengna manipurda hujiksi muslim population se dum yamna major religious community ama oina lei aduga manipurda muslim lakhibagi wari sidi akoina akoigi khunthok lon ani haiba tare masi nongsamai puya haiba mane pangal thorak pa haiba mane adegi khagem bal lan pha kai desu khara dum yaw ba hai tare muslim sing changa khibagi wari se aduna muslim na irambal ite taseng na hairagadi maru oina puya ani hujigi pangal thorak paga adegi kai nongsamai puya ga ani ese muslim na lakhibagi wari da yumpham oiraga iba puyani aduga ani sa phet manai ningthau trama thoigi maitei ningthau trama thoigi matamda muslim singna lauramba role makoi karamaina changa khiba khothiba punamak tugi de ado manipur da muslim lakhibase yam sangna lidraga su aya mana su loina khangnare masigi 1606 ki akoigi kari haitare akoigi khunthok lon haitare pangan khunthok lon achouba hainei halaman singna ado kari gino hairaga masing yamna lakhibagi ni hai masigi mamangda middle of 15th century 16th century haitare 16th century gi mayai oirap swaida akoigi kari se akoigi muslim khara kasarom dagi lai haibagi wari so dum lei makoi ado imung khara haitare makoi meitei ningol lauraga nongmai sahalli haibagi wari maduna kona thangda sagai piba hora kanda makoi se ariba lakhibani haina aribam kaukibagi wari am leire aduna tabada 1606 ki wari sina akoigi bangladesh ki hujikna bangladesh haire matam duna east bengal akoigi makha thangba haitare ne bengal achouba akoigi major bengal sigi makha thangba saruk ki district ama oiriba hujikna habiganj ki saruk ama oiramba tarap hariba akoigi ningthau nawab singna palamba haitare ko nawab singna palamba mafam sidagi manipurda akoigi lan pangnanabani haina sanong mana khagem bagi matamda sanong ba manaw nupa sina lan pangbiu aina kedawrakpadagi muslim lising amaga asaigi kasargi lanmi kharaga manipurda sanong mana puraga mayam basibu gi mathakta lan hauba chatpada kasari sing nongsamai puyagi matungina kasari sing si akoigi ahan ba attack ta haitare maitei ningthaugi attack ta pakhattana moi chen ki ena nongsamai puya da yauri aduga pangal lisingama sina lehobani hai di mohoi taam de bida chen khre hai aduga lehauri ba kangbu sing sina lan theng na ba haitare akoigi ningthau sing siga maitei ningthauga lan mi sing duga lan theng na ba matam da maswai da chanai na ba ma khak lei kari gumba kanda kangbu amana masi lan phani haibasi haya ningda busu dum yawe adubu nongsamai puya paragadi masida dum munna haitare line by line paragadi adum khangbani haibadi nongmai paire pangan lising amase nongmai paire ena nongsamai puya da dum iri ado nongmai paire maitei gi nongmai matam du da marang kaina leite aduna lan se ngamoi dabagi mawong urakpa khagem base munon khan haiba duna hat kadagi tawi haibagi wari ama maduda nongsamai hujiki jai sing hairi sina kalhobagi wari ga so dum yauri basida marak sida upai leiro ena khalakpadagi bengali lon khangba hujiki lari yengbam sagai gi kari haitare yumna ki akoigi kari haitare hujiki akoigi jai sing kona thangdana nongsamai haina maming thon griba mathauna leibagi haitare nungsaguma ba mini haiba aduna magi thudagi negotiation nama tauraga khulai thamsi haibagi wari ama yauri khulai thamhalaba matungda akoigi phaba akoigi kari haitare makoi se nampuda phai haibagi wari yauri aduna madwai gi potuni adum yauri bedo ado
kangbu kharana haitare ko scholar kharana masi lanpha nate namthak tawraga phabani haibusu dum yawi adubu madupuna maktudi akoina isana nongsamai puya dum parakanda iseng sengna dum uba potni adudagi matamduda of course Bengal hariba mafam sidi Mughal na yamna interesting way ba mana 1612 ta Bengal se aina thengnazabada kaina Jahangir na Afghan mayam se loina defeat tawraga aduda leiramba zamindar kari kari mayam se loina defeat tawraba matungda lawjan bagi wari akoigi Bengal gi history da dum yauri Bengal gi history sai khara kupna pare aigi research topic su oiba aigi PhD gi aduna madugi research topic oibani na ina parak pakanda yamna interesting oibasina 1612 swai akogi Bengal se lawjan akogi Jahangir na Akbar gi matam da lawjan na bo honarami Selhet se lawjan mangam da na kai gino harga Afghan chief mayam mana madwai da muktana leibagi akogi wari dum yauri maduda ultimately akoigi aroi bada Jahangir gi general ama Islam Khan aina akoigi Islam Khan sina nampuda magi haising badu ulaga lawjan ki bagi wari yauri aduna matam duda akoigi Mughal sing akoi Manipur da changa ki bagi wari su dum Mughal haiba pot se dum yauri nongsamai puya da su dum Mughal mayum maina leirami ga hai adagi ningthau macha khara su changa ki haibagi wari su dum lei ado madu supplement taunana ba aikoina nongsamai da pallibar Mughal sanga aise akoigi Muslim gi office sibu Mughal sang naina akoigi palli chaitharul kumbaba da su Mughal sang naina Mangal sang haise aduna kitang advance oina makoina skill mayam ama puraga lakpanina samna re chapu sabagi oiro chapu saba se akoigi lamdam sida Manipur da na hana leiramba se chapu se akoi kaini akoigi porters will season the bida chapu sarame chaina ubak machet amana yeire ga sabani ado nongsamai puyada yauri basina Bengal gi chapu khusaduni adagi che sabagi wari yauri Manipur da khagem bagi matamda Chinese na che saba tambi hai adu eragusu Bengal dagi che saba hai na che sabam mai na saga yama lai base mase Bengal gi tradition oiram doini koi che saba gi tradition se khena doini somda saba ga China rom da saba ga khena ram gani aduna sugum bagi skill mayam ama adagi sasan loi bagi adagi pauling thok bagi wari ama mayam ama skill mayam ama Bengal lom dagi sangak pasing sina pairak pa skill du uraga akoi gi adagi thajabi amasu leirame haibadi moje Mughal gi lamdagi laibani yamna chawkhatpa kangbu ni haibagi kok amasu matamdu dadi kaigino hairaga even Hindu bhawa India gi history da Mughal gi mitau tamnaramini Persian loan tamamini till 19th century bhawa da koi madrasa da even akogi Raja Ram Mohan Roy madrasa da akogi tamami adagi mana iba lari Persian da irami ma si singina ta khudi sai Mughal gi culture do loini imitate tawbani aduna Manipur da su Mughal gara changa khibagi wari yauri 1615 da Saitharul kumbaba da yaubani 1615 da akogi Kasar se Mughal na lawjallaba matung da Manipur gi khagem ba si kauthu aga makoina phana na ba tawbagi wari masi khagem ba langjai da yaubugum tawbani chena kullom gi hariba pot punamakina takpadi saigi Mughal singse khagem ban lehenning bagi haibadi skill paiba kangbu ni adagi Manipur gi policy da so koin uba matamda khagem base kai nation builder ni gaina khogi oza gangumai kamai koin so hai kai gino hairaga ma se yamna haising bai batare ado magi social policy yam thagat le hujikan di yamna tamnare adagi magi matamda theory of kingship ka se khogi ningthau se ningthau amagi saktam se kamain oigani ga haiba adagi industry mayam ama hangba samna haida khoina teli dhauyon baga inaga magi matamda ga hangami ba adagi mayang hisa sanga inaga hangi ba ad industry mayam ama hangi ade pangan phundrei ga ina ado pangan phundrei khet pa kangbu ga ina adagi chapu sabagi phu saba ga ina hariba skill tongan ba paiba singse sagi khagem bana utilize tau ba haitare makoi se harness tawraga makoi gi kanabudu lawna nabagi ado akoi khakta nate Muslim khakta nate mana changjafam pirami buse tongan ba Chinese leram bagi magi matam da Chinese settle tawhan ki bagi wari lei san sing changa ki bagi wari sudum lei bamon sing already kyam bagi matam dagi changa kre aduna matam dugi policy do akoi gi kari ni aina sum thengna zabada yamna interesting orisina lalup sina yamna akoi backbone na moi ba haitare Manipur gi economy plus military gi aduna mi yami matik akoi gi lamdi yam leire matam duda lalup ama yawbada kari akoi gi lawpari ani ra kaino pibugum tawbane gangu mai gi laik ta ga yawi do
ꯍꯥꯏꯗꯤ ꯂꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯝꯃꯦꯕ ꯃꯤ ꯌꯥꯝꯗꯕ ꯑꯗꯨꯒ ꯂꯝꯍꯥꯡꯅ ꯌꯥꯝꯅ ꯂꯩꯕ ꯂꯝꯍꯥꯡꯅ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯁꯦ ꯂꯩꯍꯜꯂꯒ ꯔꯤꯚꯤꯅ꯭ꯌꯨꯁꯨ ꯀꯥꯕ ꯂꯧ ꯎꯕꯁꯨ ꯍꯥꯏꯗꯤ ꯋꯦꯁꯂꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯂꯧ ꯎꯕꯒꯤ ꯄꯣꯠ ꯑꯃ ꯑꯅꯤꯁꯨꯕꯅ ꯕꯔꯃꯤꯁꯅ ꯌꯥꯝ ꯇꯣꯏꯅ ꯂꯥꯟꯗꯥꯔꯛꯄ ꯅꯠꯇ꯭ꯔꯒ ꯋꯦꯁ ꯔꯣꯝꯗꯒꯤ ꯕꯦꯡꯒꯣꯜ ꯂꯣꯝꯗꯒꯤ ꯇꯥꯔꯛꯏꯕ ꯂꯥꯟꯗꯥꯔꯛꯄꯁꯤꯡꯁꯦ ꯉꯥꯛꯅꯅꯕ ꯂꯥꯂꯨꯞꯁꯦ ꯂꯤꯡꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ आर के झलजितकी लाइटसु तुम यावबनी हाइबदी आउटसाइडर सिंगसे मसी लेहल्लगा पॉपुलेशन हेंगत हनबा अदुगा अखोइगी इकोनॉमी फगत हनबा मिलिटरी स्ट्रेंथन तौबा हाइबा पॉलिसी अमा अदुम अखोइना उबा फंगनी मदुदी अदुगा हुजिकी मिडियंग दे येंगागा बुदी मपान मयाम पुसलम्मे हाइबगी पोतुना टोटली डिफरेंट आर्गुमेंट अमा ओइरे अखोइना मतमदुगी सिचुएशन दुदा येंगबा ताबनी कैगिनो हाइरगा गरीब निवास न पानब स्वाइदगदी बर्मिस का लान तौनबसे अंगकप फंगना तौनखरे अदुना लालुपसे यामना लिंग्रदी यादबनिना याम पिखरबा अखोगी तंपाकी लम मचेत अमदा लालुप अमना बर्मिस की लान अचौ अचौ मयाम अमा लान दारा इसिंदो थेंगनरे इनी अदु ngamaktabadagi saigi 1819 to 1826 फाउगी साइगी चाही तरेट खुंटाकपगी पोतुसु ला इनी दना अदुना आइगी वाखंददी साइगी अखोइना ngasiगी मिडियंगदगी सुम येंगागा अखोइना हिस्ट्री से नैनरप मतमदा मतमदुदा कइदोबगी महोइ चंगा इनो लैहल्लिना करिगिनो अमना करिनो हाइबगी पोट अमरोमदा सुम चटखिबदु मैनसु तौवे अखोइगी आर्गुमेंट सिंगसे अदो मतमदुगी पॉलिटिक्स सोशियो इकोनॉमिक पॉलिटिकल सिचुएशन जुदा येंगागा अखोइना हिस्ट्री से नैनरगदी हेना मयेक सेंगद्रा खल्ले अदुना मुस्लिम सिंग चंगागा 1606 की मतुंगदसु अखोइगी फैमिली मचा 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 चंगकपगी वारी लई पुनमक्तुनने अखोइगी मुस्लिम कम्युनिटी अमा मणिपुर दा हाइतारेको चंगइबा अदुगी मरक्ता अखोइगी मैतैदगी ओंजल लखिबा मुस्लिम खरसु दुम यावे हाइबा पुलपसिना साबा मुस्लिम कम्युनिटी नि हाइतारे अखोइना मैतै पांगल हाइरगा मणिपुर दा खरना पांगल सु हाइ खरना मैतै पांगल सु हाइ दो मणिपुरी मुस्लिम हाइसु हाइनबा यावे सिगी कम्युनिटी से सुमाइना फॉर्म तौरकपनी अदुगा सोसाइटी इकोनॉमी दे येंगागना साइगी लेमिनरुरबनी मरुअनि यामना ngaiबसे नुपी पुरकबगी केस से अनीर कइनो खंगने नोंसामै पुयादा यावरिसे आदगी हाइतारे बेंगोल दगी नुपी लाखिबसे अतै दि लोइनमा मैतै निंगोल लौबनिना अदु इमुंग अमदा मैतै निंगोल दुना युम पुराबनिना मैतै की इन्फ्लुएंस याम चाउना लेरक पाइबसे मसाना ताबनी साइगी चारोरिबा थक्कदोरिबा सेटकदोरिबा पुनमक्से साइगी नुपी दुना तौरकपनिना मैतै निंगोल की मचा मसु ओइबनिना अखोइदा साइगी चाउना मैतै की कल्चर अमा चाउना उबदो अखोइना हुजिकपुदी होय इस्लामाइजेशन लाकपा रिवाइवलिस्ट मूवमेंट लाकपदगी बुदी सेंगबो इनी अदु तौरिनी सी यादे हाइबगी पोट लाए मतम अमददी आई वाखंददी असाइगी मैतै निंगोल सिंगदुना इमुंग पुरंबनिना मखोइगी लोंदु लोले बेंगोली काउखरे अदुगा फिजे चचादबु ओइरो युमलै कैरैदबु ओइरो पुनमक्से साइगी मैतैगी कल्चर अमा याम चाउना ममी तारमी हाइबदुने आइना स्वाइदा सुम सिकदंग हाना थमजखिगे याम नुंगाइजरे ओजा अखोइगी टेंटकना अखोइगी कई हाइदरे अखोइगी खंगनिंगबा नत्रगना मयामना यामना खौरांगना ngai